अहानबो ओइना मयामना खंजिनबदा कानगदबा कंटेंट मसांग खतंग मयामदा शेयर तौजगी फनेक सेटपा नुपी मचासिंग लंबी सोरokta उरक्तरे मणिपुरदा लेमिनरिबा तोंगान तोंगानबा फुरुपसिंगी मनुंगदा मारू ओइना मैतै हाइबा फुरुप असिदी अखी अमौ फिजेट लाइटेंगदा ngaujaba furup amasuni nongma nongmagi lepa leitana hengalagriba posagi mamal aduda khangma ngamdraba lairaba misam praja singidi nongmagi sak chaba asigi khanbada tasengna atopa sakot thorangi wakhal khanma ngamdre kari tawraga ngasi sarai heloidagi kari thabak sugodagi haiba asina lining oiduna leire tasengna manipur economy da kham thengna phatraba sokchilaba lamdam ama oire sel thumgi phibam da sathina sokchilaba lamdam asida nakoinana aki amau ithak irangi lamda hena khumang chokchilaba aikhoidagi chaukhatkraba aikhoina mami phawba lamba phangdraba leba kayagi matau tamnanaba akanba nungsit ama humlakli aikhoigi wakhal mapung phadriba inkhalagriba naharol sing maruoina pakhang leisabi singna humjilakliba nungsit aduda ngauri madugi tanthada pakhang leisabi singna malangda jagoi sari matang asida maitai singi oina khwaidigi laibak thibri mapung marai pharaba masagi afapata wakal khantaba ngamlaba maru oina nupi singna mapalamgi ithak irangda tauduna masagi lamdamgi manatki wangbada miyam tinba mafam lambi sorok bazar da tholakpa asini mau anaobidagi haoraga inkalaglibi nupi macha singna lamdamgi fijet lighting tongoi naramlaga jeans khongrau amadi tumbada setchagadaba warmer dress firol sing setchaduna lambi sorokta tholakle phanek setpa nupi macha sing lambi sorokta uraktare masi afaba chakhotpagi khudam nate furup amagi tungi laibak lepada furup amagi nupi oibi singi chauraba thodang lei matang asida malem sinba thungna phawraba Napoleon mangonda afaba ima ama piyu pithribi joy tauge haiduna haikiba ningsingba kanagani mapung marai pharaba afapata wakhal khantaba ngamlaba nupi singna miyam tinba maphamda Mashagi sadong uthok lemba hainabigi satnabigum ama laklibesi lamdam asigi furup asigi afabani haiba ngamloi masigi satnabi asi miyam hupna thinghaubana malemda laiminariba furup singi maitai jati kalhauba ngamgani nataduna mana pamba aningma mongna sathakiba taragadi hingminariba furup mayam sidagi maitai jati phida lairaroi ipa ipuna masa masu singi thambiramba tanglaba mamal naidraba khudoladu masa masu singi haktakta manghan takan kiba haibasi asingba sakhotpagi khudam nate aikhoigi haukiba itihas hangatna yengsi afapata khangna khongthanglasi hainasu paujel dextagi paujel paper dagi makhatana sumna ibirai makasa tharak poina ngasi phonggiba population ge atopa marui pa paukhra namo police department singna nupi amadi angangi tuan ba wing thamgadabani high court state asida nupi amadi angangi mathakta sathaba tuan ba miyot minai gi thagdok sing hengalagli ba asi yengsinna ba police department khudingmakta tokhai ba wing ama thamgadabani haina Manipur High Court ki Justice MB Muralidharan gi bench na Manipur gi Chief Secretary amadi DGP da pautak pikre hairiba court ki order adu thasi gi taraga nithoi da Imphal da phongba English paukshi amada Manipur da nupi amadi angang gi mathakta sathaba miyot minai gi thawdok sing hengalakle haina report tawduna phonglakiba aduga mari lainana shu moto case lokhalaba matungda lokthokibani nupi amade angang singi mathakta sathaba miyot minai gi thawdok sing asi yengsinbinaba tharakiba PIL amasu mamang sahida hearing sathaduna mari lainaba singna loktam thokpa thabak sing lokhotnanaba pautak phi gi basu laikrabani order aduda district judge singna POCSO ga mari lainaba case singi oiba report tha khudingi piraknaba khanki loinana mari lainaba singna report adugi matung ina paikhat payaba thabak sing paikhatle haibigi report su piraknaba khanki bani court ki order adugi matung ina Inspector General of Police admin gi maikai digi kumja English ngani ga 18 gi mera state asida POCSO case chamriga marfuga manga lairibagi manungda case sahumga maudraga taruki charge thagatkre case nipuga nithoi amana AR oina phankhre case taraga nithoi amana transfer tawkhre amasum case kuntraga taruk amana investigation chathaduna charge thagatnaba sem sari haina pankhi ngasi chathakhiba hearing aduda state asida nupi amadi angang singbu asu engam thokwanadana thambagi tangai phadaba sing thabakta onthokpagi apamba phongdoktuna court asina miyamgi apambagi matungina police department khudingmakta women children gi wing amamam hangdoknaba khankhibani loinana sai sigi oiba
POCSO Act ki makhada registered tawkiba केसिंगी मरमदा मथंग सहीगी फेब्रुवारी 13 फाउगी मनुंगदा मरिक सुंबर रिपोर्ट पिरकनबा खानख्रे हाइनसु पाउक्सिएसना मखाताना फोंदोरखली अतोपा अतेनबा मरुइबा पाउ खरनमु इम्फाल एयरपोर्ट थुंगलबसिंग टेस्ट तौररोय इम्फाल एयरपोर्ट थुंगलब पैसेंजर सिंग कोविड-19 गी टेस्टिंग तौरमबदु हयेंग डिसेंबर 19 गी हौना मखाताना सथररोय अदुमैनमा थर्मल स्क्रीनिंग सर्विलेंस की थबक्ति सतखिगनी कारिगुम सिम्टोम लेबा मियोइसिंगदी कोविड टेस्ट तौखिगनी लोइनना कोविड पॉजिटिव ओइबा मीगा समनरुबगी वरी लेबा मियोइसिंग सु टेस्ट तौखिगनी हिरामसिदा मणिपुर गवर्नमेंट की प्रिंसिपल सेक्रेटरी हेल्बी बुंगलुंग मांगना ऑर्डर अमा थोखरे हैन सपोक्सिसना मखातारकली अतोपा पाव मनमो वॉकिंग सतखिबा अमा सीरगा लेरमले कक्सिंग पुलिस स्टेशन की मनुंग चनबा बाम सुगुनु रोड की कक्सिंग लमदोंग मखागी बुबोन ब्रिक फार्म अमदी ऑयल पंप की लोन अबदा वॉकिंग चतखिबनी हैब मियोय अमा गाड़ी न थुमलंबा मानबा मोंग सीरगा लेरमले पुलिस तगी फंगबा पाउन हाय असिब हक्सांग अदु कक्सिंग मखा लेकाय सबन परेंगदगी खेत्रमयुम कृष्णमोहन चै 53 अपोकपा मनीसौ कौवी हैब खंगमंगमले ngase ayuk pung mariram tabada lambi da si bhaksang ama taduna leire haina walking chatpa miyoising na police ta pau pirak padigi forensic science ki miyoising kauduna yengchilaba matung na police na haksang adu lokhalaga Jenims Hospital Porampot Impal East ki medical sangna force matengi damak pukre haidi asi bhaksang taduna leiramba mafam aduga naknana garigi akai saru kharasu तारंबा थेंगनखी हाइदि थाउदो अदुगी मताना कक्सिंग पुलिस स्टेशन केस मा लखतुना मखाताना थिजिनबगी थबक हौख्रे हाइदेनसु पॉक्सिएशन मखातारी अमसु मपालमगे बा अतोप मरुएबा पाउखरा नमो फाइजर काखिबा यूएस हेल्थ वर्कर साथीना एलर्जी रिएक्शन थोख्रे फाइजर अमसु बायोटेक की कोविड-19 वायरस वैक्सीन काखिबगी मतुंगदा अलांकागी हेल्थ वर्कर अमा साथीबा एलर्जी रिएक्शन अमा तोरखरे अदुबो हौजिक फिबम फन लैरी हाइना ngarang public health authorities na haiki Pfizer kap ki badugi minute खरगी तुंगदा लेबक कोनमित मिय अदुदा ओन तैनबा रिएक्शन थोलखि बदु ब्रिटेन ना होखिबा सयोल द थोखि हाइरिबा थौदो अनिदुगा मानै ब्रिटेन की मेडिकल रेगुलेटर ना हिदाक नत्रगना चिंजाक अमदा साखिबा एलर्जी रिएक्शन सिंग थोहनबगी वरी लेबा मियोइसिंगदा फाइजर बायोटेक कोविड-19 वैक्सीन असि सिजनरोइदबनी हाइख्रबनी अदबो यूएस फूड एंड ड्रग एडमिनिस्ट्रेशन ना एलर्जी सिंग लेबा अमेरिकन अयाम वैक्सीन अदु फंगबदा सेफ ओइगनी हाइखि ममांगना वैक्सीन सिंग नत्रगा मसिगी अखनबा वैक्सीन असिदा यावरिबा मसाक सिंगदा साथीबा एलर्जी रिएक्शन सिंग थोखिबा मियोइसिंग खक्तना मसि सिजनरोइदबनी हाइखि हेनसु पाउक्सिएसना मखाताना फोंदोरगली अदुगा मैं हौजिकी ओइनदी पाउक्सि मतांग असै लुसिनजरगे अदु होरेन नुंथिनमु मसि थोखिबा थौदो अथोक्सिंग मरु एबा पाउक्सि खंगचरगा मैम नमु शेयर तौजरगे हौजिकी ओइनदी काइनरिसेन थैंक यू